lambi na sange ba pum ani muti lambi no ya ba aduga di bike na chatpada kijai na ai di na chatte ba do ngasi di chali mi ko bike da shortcut chat kan ya ba adu di katan samman ya ba shortcut chala di ado ma'am ai chala ga ne ko phi hu do ni ko jum jaw ga le chi ya da ga ni na mo ni ba aduga di akoi ngarang ai ki man ki ma chan pa ta chau akung ki ko pik ta lai ki ya ba do ma gi phi roi chali ya ba do ki jum da gi phi hu do ga aduga ki mo do loi na ga chat ado ma'am ai ki no se ma'am ko yi bi ko aduga han ba ino ka bi ko da di ai ki video se subscribe hana ta salo aduga ki ma kha ta video se loi na je ko ado ai na chat pa ki mate mate ta kha pa ko no na ta ke ra ki na do ma'am na ta ado se ko da ko ma'am di silchar town manu theng na si shortcut ai di me ba lam gan tara ga sinan nak pa hele ba adai ai na hujik lai mafam se singra sunguri bi singra ai jam haw e ba singa pham se ge dum lak thok lak sin thok si je asi ge singra le ra ga chai ba si singra jam haw da ko ha tang si ge chara ga adu ge di dum thau ga ni gari di si ge le par ada jam haw si ge singra sing ha ko tha gi ko si ga chara ga de ma su putru se ma su jawe mi khaba se ma su dari ma cha to ngo bo bana dari do ba to ngo bo da ma sin bai to ngo bo ma di ore ne ma ra ta lamben do khara o tho re ma sa no ngai tre so di singa ga cha ge ko si singa su jam hao ye ba singa bu to re mo gi singa su jam hao ye ko तो जापान में वो देख लीजिए Chẳng thôi rồi gì cái sinh ra thế nào á, ở chỉ tới hầu là cái ngay đi mày vẫn con xài thì cái sinh ra thế, đâu kia cái nè, ở hầu bà con chỉ tới bút thời mẹ không cái phá ăn nó bút thời mẹ phải xí bút là cái chất lòng mình, làm hao cái gì cái sinh ra thế. Bây giờ không đem, hầu chỉ cái cả nó đem đi sinh ra đâu rồi đó, hầu chỉ cái đem, nó đem, đem cái, không ai muốn chân là cái, mà ô thì mà là ăn phải, thích chơi mà ta đi mà ô có phần mà ăn cái nào, nên là không ai muốn chân là cái
ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯁꯦꯡꯗꯣꯛꯇꯅ ꯍꯧꯒꯠꯂꯛꯏ ꯂꯝꯕꯦꯟ ꯐꯖꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯂꯝꯕꯦꯟ ꯈꯔ ꯐꯖꯔꯝꯃꯅꯤ ꯍꯧꯖꯤꯛ ꯈꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯌꯧꯗꯣꯔꯦ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩ ꯂꯩ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯧꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯆꯧꯔꯦ ꯑꯥꯗ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣꯝ ꯂꯩꯔꯦ ꯑꯩ ꯌꯧꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯍꯣꯡꯗꯣꯛꯑꯦ ꯆꯠꯄꯒꯤ ꯃꯣꯏ ꯆꯤꯆꯦ ꯍꯣꯏ ꯂꯥꯛꯑꯝꯗ꯭ꯔꯦꯕ ꯃꯣꯏ ꯉꯥꯏꯕ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯐꯤꯔꯣꯏꯗꯣ ꯑꯗꯨꯝ ꯉꯟꯅ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯉꯟꯅ ꯊꯣꯛꯂꯛꯏꯃꯦꯕ ꯖꯥꯔꯤꯕꯣꯟꯗꯒꯤ ꯑꯩ ꯌꯧꯔꯛꯑꯦ ꯃꯥꯁꯤ ꯖꯔ ꯂꯩꯕ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯑꯝꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯉꯥꯏꯔꯤ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯨꯈꯤꯒꯦ ꯑꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯀꯥꯞꯄꯖꯔꯗꯤ ꯀꯥꯞꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯗꯣꯀꯣ ꯑꯗꯣ ꯑꯗꯨꯗꯨꯅ ꯁꯝꯅ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯅꯥꯅ ꯐꯪꯅꯔꯦ ꯃꯌꯥꯝ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯅ ꯌꯥꯝ ꯊꯦꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯨꯝꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯥꯞꯄꯤꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦꯕ ꯑꯩꯗꯤ ꯉꯁꯥꯏꯅꯦꯀꯣ ꯑꯩ ꯐꯤꯔꯣꯏ ꯃꯐꯝꯗ ꯆꯧꯔꯒ ꯂꯩꯕ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯒꯦ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯩ ꯀꯞꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕꯅꯤꯀꯣ ꯇꯥꯆꯧꯗꯣ ꯑꯉꯥꯡ ꯑꯃꯁꯨ ꯊꯣꯛꯄꯤ ꯆꯍꯤ ꯇꯔꯦꯠꯃꯨꯛ ꯊꯝꯃꯦꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯗꯣ ꯏꯀꯥꯏꯖꯔꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗꯣ ꯃꯌꯥꯝ ꯀꯞꯅꯕꯗ ꯑꯩꯁꯨ ꯀꯞꯄꯅ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅꯤꯀꯣ ꯃꯇꯝꯗꯣ ꯆꯥꯗꯅ ꯁꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯑꯃꯐꯥꯎ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣꯇ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯃꯊꯪꯗꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯑꯩꯁꯨ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯗꯣ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯈꯪꯉꯕꯀꯣ ꯑꯩ ꯊꯣꯛꯂꯛꯄꯗꯁꯨ ꯌꯥꯝ ꯊꯦꯡꯈ꯭ꯔꯦꯕ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅꯅꯦ ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯉꯥꯡꯁꯤꯁꯨ ꯇꯨꯝꯃꯦ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯐꯥꯎꯕ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯗꯣ ꯅꯧꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯔꯣ ꯍꯥꯟꯅ ꯑꯗꯨꯒ ꯂꯥꯏꯛ ꯁꯟꯕꯤꯔꯣ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯌꯦꯡꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ Thank you for watching the video.